Manipur gi ngamkhai manungda lokai na changlakpa sengthing na ba sambal khaba yauna thabak kaya paikhatlei tokhai ba administration da ayaba piroi haina Home Minister Amit Shah na kokomi da khangalakle hairi Manipur gi irang da thokiba sexual violence case sing asi CBI na ningthina chathaba ngamnaba Guwahati da oina designated court sing thamnaba Supreme Court na Guwahati High Court da khanghankrai Mantri Dolan Sanadi khangdabadagi laibak manghanbani aduga hauzikna khangna masagi oizaba yengduna yes haibadagi laiba asi manghanbani haina kairau MLA Ramesh Chona hairi State asida thokliba irang asina maram oiraga lanjen aduna leiriba mahiroi sing mapan gi state singda mahai tamhanbagi thaurang leire khudong chaba labu haina retired Lieutenant General L Nisikantana phongdorakli School amada mahiroi ahum gi mathakta class 3 henbada viral conjunctivitis ki infection tawraklabade school adu namit tarani lab kadabani haina Directorate of Education S na paujalakli amasung kwakaithel awang konjeng laikai dagi akoizam eging allies nongan dagi misi da chenaba miyoi sing jail dagi thadokibagi maram misi asigi matang da semkiba JAC na hanglakli